Good morning, ma'am. Ma'am, punak po gising taram nokseri. Ay lagi do thang may than ge tawini ado ay lagi laise ma'am ta jengbiu phajatra lai ta kan bai ta makte hekserak bani phajaman kina ma'am da share tawje bani jengbiu sidi lisa ga pan ga thonggani nga se thoidong na dei chaw ba nate pisi ju khara pik na ka thalle sang sang na thamdre manam di jam nungsi lisa ga pan ga thongdoi nga ngau hawgala desi pan ga thonggani tawgana pan se dikman laba kum tharam na jam de dikman jina alu ga ta thongani nga ngau ba loi dare na ma'am nga ngau ba loi de đây ji methi khatang ha pa dane alu ga hoi maru ga ngau ga methi na thamba tawre ni aduga hi na tang le da bane tomato khatang ha ke thang ma thang yemi na si ma'am loi de lisa thong ba hau ga ta khang de thong ba loi da ma'am chak to e nga jam haurami picture asu chak loisalakpagi langbada video ka amta haidi angang chak pija loirakpa ahan sing chanaba tu kaiti tumamdai gi angang ge langba amta video ka phajana lawba ngamhaude aba nga thongma chu jam haurami aduga chongchak sinjum chu ngasi ahan ba fast time jam haurami ilisana mirai biram laba pan sidi hayeng irolaga charage jemu pan jelingman kina thongdreba alu ga thongaba ma'am sigi pambi se kaino khangbra jemu hidak jamna kanaba pambi ni angot hai ko atoi su karini haina leibati khangde angot haina khangne asigi hidak jamna kani ye jemu manase asigi manasina ne khogi gari tongada uning khoning ba leibado sigi manasina dugi hidak kanne ye na mina hairapatagi asu khangbane aba aduga idi hoi khuna ba khotpada kasuna sigi mana siga thau teiraga khuda ombane pheye hoi gari tongmada ogan ba mi leidana aisu handang ningon chakauba chatpadane chanu pise oman khidana chatana lambi de halasiraina khallurabane aba aduga mimna mayamana taklakpane aba sumai tawaina se mana se hoi khongda thamba khongpaktane thamba khongkup tonggadaba muja ukgadaba leiragasune khongsiga skin ne manasiga thengna hanbane sisina sumai thambaba matungda khongkup tongasu muja tongasu ado sumai tawbane adoidi obado phayena min mayamana taklayaba chakoba chapadugane aduga sise kharasu mohu chenba pambidi oimane ko mayam kharadi section biu asigi makhomdo mita chongade mit tangi kasu hayaba mai khom thoidana angoba sangom do mai tawba aduda mitaka chongade mit tangi kasu hayaba na angang da sijanabadadi khara jengnasu sijanabibonadi phagadraina khalli ado akhoi sune oman khidana minane taklakpane aba asiji manase sijanawaina aduga khu nabadana ne sigi manasiga thau teiraga ne oi mathak makha se thau teiraga khangumba tawagumba da kakok sahallaga ne khuda thammaga adai phigumba na je sanbibane khu nabasu jam phayena hayaba laina nahandagi sigi video se semningbani ado pambi se mana se khoidade howdaba do masang kak porakna sumaina migede poraga tharimi ado jamna kanayena hayaba ubagi se gari tongbada uganba uba ase mana se khongda thammaga muja tongasu khongup tongasu skin ga thengna hallagane aduni ma'am ju sum kana braina jengbiu ko khunam da su jam kanai yai dadi obai su jamna kanai hayaba ado kharadi section biu magi makom no hu oya hebanina ne poison ni ne yam sum khara section na sijana biu ko yam pha braina sum jengbiu mama sana lam hen bi se tawi se mama sana lam hen bi se ma lakna bawai tai jong so aina chum lai la min se thangdara kane ka khat kane sigai taroi dori ra jengwa siga dama ka khatna leire tv thana sumaina tawraga tv siga phuni man tawriba sigai leigi stand ga lokthokare magi hilada mana pai pai chingmadagi stand ga thamdre mathakta thangana thamgare tawjong jong sibu taroi dori aba
ꯑꯩ ꯆꯥꯛꯈꯨꯝꯗꯒꯅꯦ ꯂꯩꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯤꯅꯦ ꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥ ꯂꯥꯛꯅꯕꯗ ꯁꯟꯗꯦ ꯃꯥꯟꯗꯦ ꯍꯥꯏꯗꯣꯔꯁꯦ ꯀꯩꯒꯤꯅꯣ ꯗꯦꯠ ꯍꯥꯏꯗꯣ ꯁꯟꯗꯦ ꯃꯥꯟꯗꯦ ꯍꯥꯏꯌꯨꯅꯦ Tuesday Thursday 하이네. 안돼. 너희들 Wednesday. 에이 Wednesday. 너희들 하티 로이라 까디. 하티 로이라 까이노. तानी Friday Saturday. देखा थी A for apple, B for ball, C for cat, D for dog. देखी अतई दी E for Duck. हाँ E for Five. ऑप्शन ना रे E for elephant है वाला खांगी नहीं दूसरे ऑप्शन नहीं बको पर टाटा बाय तो थो Bye. bye bye ma'am Hi, hi ma'am bye Bye. Tata. like subscribe please please hay rồi Chikakale. please hay rồi Chikadakadule. nhưng mama ngoài kìa mama nung si bra Pinkarat. mama nung pink color cái đó mama nung si bro Nusi. kiam nung si Jamna. chút jam na mà có tâm kiam nung si đi ba kiam nung si đi ba mama Jamna. mama jam nung si he mama ta nung si he tao đấy bye bye cái video sẽ matang sẽ cái lời xin chào bye bye mẹ nung si biduna like tao biramo subscribe tao biramo subscribe tao đưa về xin nào xin là dừng bị bắt ta là cái subscribe tao biramo bye